Akasbani Imphal, Wanghengbam Rajesh na pau pajari, ahanbada maruiba pau. Raijagi Mantri Mandal na Imphal Eastki Porom Patalaiba Jenims da Pulmonary Medicine amasung Critical Care gi branch ama hangbada ayaba pikre. Security Force ki apunba kangbu amana ngarang moredegi miyoi ani yamlaba draka korana fare. Lautak pata ningdam thagi matamda miramdegi pairakpa useksing mamang sahi singa yengnarubida kumsi sahi kanghanan thare. Asamgi Mantri Mandal Mipamna Manipuri Lolbu Associate Language oina warep lorokpada Kendrigi Mapantharum Raja Mantri Dr. R.K. Ranjan Singna nungaiba phongdorokli. Amasung Pradhan Mantri Narendra Modi gi samatara suba pungningi wa Man Ki Baat hayeng Akasbani gi thongda sandoklagani. Raijagi Mantri Mandal na Imphal Eastki Porom Patalaiba Jenims Hospital da Pulmonary Medicine amasung Critical Care gi branch ama hangbada ayaba pikre. Mukhyamantri Secretary ta ngasi ayuk Mukhyamantri Nongthomam Birena Sabhabati oiduna Raijagi Mantri Mandal gi mifam pangthokki tungda Imphal gi Lampel Patalaiba IPR Mantri Dr. Sapam Ranjan gi yumda pangthokpa pau gi mifam amada mantri na hai ngasi gi Mantri Mandal gi mifam aduna thasi gi kuni pandegi haugodoriba Manipur Bidhan Sabha gi mifam da putokodaba budget ka mari lena wafam sing khanaki. Manghai Lamdam Masita Haujik says medicine gi tangai padaba adugi yenglaga masigi branch ama Jenims da hangtoknaba warep laukibani. Pulmonary Medicine amsung Critical Care asi hanadi Jenims ki Medicine Bibag ki makhada leirambani. Dr. Ranjan Nahai High Court Ladiba Bichar Singh English tigi Manipuri da haibadi mitay mayak natraga Roman script handokpa yanabagidamag Registrar Translation Wing amasung Junior Grade Translator ahum thabak hamnaba Mantri Mandal na ayaba pire. Mantri Nahai Bharat Pumbada Sanabagum Raija Asilasu Darkar gi oiba matungina Automatic Testing Center ama thamnabagidamag lam loksinaba warep laure. Manghai Atai Raija Singda Satnab honabada pollution gi certificate yaugdrabadi gari chathoksin tawba yadaba adu yanabagidamag Automatic Testing Center ama Imphal East thamnaba warep lobani. Masigidamak lam ekar ahum dasmik tare tare logduna lupa koti ama lak yang khaini toy lising ama chatruk kontra kaithokpa haina yare. Dr. Ranjan Hai ngasigi Mantri Mandal gi mifam aduna Project Director cum Chief Engineer Externally Needed Project ki Project Director Y. Joy Kumar gi thabak ki matam sangdokpa PICED gi Chief Engineer Veterinary gi Director amasung LDA gi Project Director gi thabak tawbugi matam sangdokpada ayaba pire. Tang Kunipan dagi assembly session hogadomnina mainly sigi related ni budget related habatare akhoi listed agenda ji da taruk budget 2024 gi ari amasung revised estimate 2023-24 amasung budget estimate 24-25 sigi handaki university session ji board on account ni handaki university to full budget nate luga amana Supreme Court ki hearing judgment ki comply tawnabai damakta Second National Judicial Pay Commission for payment of allowances to the Manipur Judicial Service 1/1/2016 gi sigije comply tawna bai damakta do finance ki adu makhada si naina bagini. Technopol District Police amadi Assam Rifles ki apunba kangbu amana ngarang more gi Home Guard vengda leba yum amadi gi miyoi ani mayai kaba drugs singa konana fare. Police ki paun hai farba miyoi ani edu Home Guard vengda gini makoi degi WY tablet kilogram kumapan ga gram chatet marfu dramapan heroin powder gram chahum marfu taruk caffeine kilogram manga gram sani humpu taruk crystal kilogram ani gram chamri humudra matoi goldus kilogram nipan gram sani marfu dramapan amasung alphazolam tablet lising taret chamapan humudra phagaki farba miyoi sing adu makhata ba aingi thabak sing lokatnaba polam sing aduga ka konana more police station da sinakre hari. Imphal gi DM College campus ta leba all Manipur students Union MSU headquarters the bomb pokai handle misi mina amadi asok apan nangan kiba togdok adubu yaning deba phongdol dara ngasi MSU Kaksing District Committee na sinduna Kaksing Bazar da mairoi singna wakat khongsat ama satkre khongsat aduda mihar pa khudak ta putu mihar pa yaning de amadi aikhoi achumba waroi wayel pa mi haiba kholaw kaya su lauki Amaromda MSU office da bomb pokai handuna misi mina amadi asok apan nangan kiba mairoi kya lamjing lamtak liba machalai ma school amasung UCM gi office mai thaduna amangata thon kiba togdok adubu Thawal amasung Kaksing District apun balup tagdal na akan mamong da yaning daba phongdorokli tongan ba mairoi lup amadi sangstan singnasu togdok adubu yaning daba phongdorokli
None Jilagi Manung Chanba Longmai Akoibida Ladiba Misam Miama Tenariba Kudong Sadaba Singi Matanga Ngasi Nungba Kendrigi MLA Su Oiriba Hill Areas Committee ki Chairman Dinganglung Gangmaina Sababati Oiduna Mipam Amangasi Longmai Part 3 Multipurpose Hall Pang Tokre Mipam Maduna Nungba Kendrigi Oina Tha Marirom Napsagi Sieng Pitoktuna Ladiba None Primary Health Center da Dr. Amadi Staff ki Award pa Ladiba Amasung Mai Sang Naina Pangdabagi Kudong Sadaba Mayoknarba Adugi Matangda Kupna Kanaki Masigi matakta Longmai Area Village Council na MLA gi kutangda mari lainaba mantri singda memorandum amasu kusinaki miyamna thenariba kudongchadaba sing asi mari lainaba singa tanaduna atuba matamda kohan biu haina MLA da taksimki tabiriba pawasi Akashbani Imphal legini Ningtham thagi matamda miram degi pairapa usek sing mamang sahiga yengnarobada kumsi sahi asida masing khangan hanthare Imphal gi North AOC da leba Loktak Development Authority LDA gi office da pangthopa usek masing thibagi report phongbagi thorom da wangang aduna LDA gi chairman M Asini Kumar hai mamang sahi gi January tang kunda Loktak Pat amasung tangjengi mafam yangkhai da usek masing thibagi thabak chathaki maduda usek makhal nifu mangage punna usek lising tara mari chani kul yang Kuntra mga thenaki manghai Raja Sakarna Paikalapa Thaurangi Saruk ama oina Lampel Pat Sengwalapadagi mapam asa usek marang kaina taba thengnare Shri Asinin Kumarna miramdagi pairapa usek singbu miyamna nungsina tawbiba loinana hapidanaba appeal tawri Water Basi 14,235 Punky, the Masi Hani saying Yangarubadi, Siamna, critical ni, challenging ni Marandi, Masing Hantari, and then a koi Maruina, water bats see a koi Ramsar Saki, the Amaru parameter money, water bats can zap to protect the say mandatory ni, Adana, Kogi, habitat or riba, Lamnomistal wetlands more Loktak part, Karung part, Eco part, Pumland part, Tangian, part Mayamasi, Yokapam Thotai, and then a koi Lamnomasigi, environment. Ngakna thamba ecological balance maintain tawra thamba the wetland na si amaru ai aduga maru na koi Ramsar site amma ohenba matamda madugi sangdebe adu character am ori basumba water bats conserve to protect to koi punna lamdam mesigi mari neba departments aduga local NGO sing environmental activists sing aduga conservationists sing mayam se punjala koi punna thabak to windraga koi tungdaga lakadaba matamdadi usik masing asi khara henna Manipura yokatna ba koi hona menisi haiduna ina appeal tawjeni Indian Bird Conservation Network IBCN amasung LDA na puna chathakiba usik masing thiba adugi matangda IBCN gi member Dr. RK Bridget hai Loktak Pat amasung masigi akoibada missing hengalakpana usik masing handarapagi maram ama oiba yai manghai kumsi sahigi oina miramdegi pairapa usik makhal 13 yauri Dr. Bridget hai ingkumja lisingani kunithoi da Loktak Pat taramba usik masing asi lising ni putaret samari humudrani thoi oiki aduga ing lisingani kulumdoidana lising kunma thoi chatruk kunthra mari da hantaraki Handak sahi asida usik masing khangan hantarakliba asi pat asi akoibada ka hena langba amadi usik singi saktapam sing mangsilapana oiba yai Kendra gi Information amasung Broadcasting Mantraloy gi Central Bureau of Communication Regional Office Imphal sinduna ngasi Palace Compound Imphal leba Government Dance College da 9 years seba Susasan Garib Kalyan Sweep Vision 2047 haibesta Integrated Communication amasung Outreach Program ama pangtokre Thoramadula Regional Institute of Medical Sciences RIMS Imphal gi Department of Psychiatry gi Head Dr. RK Lenin na Chief Guest amasung Resource Person oina wangangki Miyam na mental health ka mari lainana hanglak pa wahang singi paukum piduna kana na nabigi thoram amasu pangtoki. Manipur Sarkar ki Art and Culture Department ki Deputy Director G. Dharmadas Sharma amasung FPO Central Bureau of Communication Regional Office Imphal ki Dr. Nongmaitem Rinana Singba Saruk Yaki. Thoram ki saruk ama oina quiz competition amasung jagoi isagi thoram su pangtoki. Senior Citizen for Kaksing na sinduna Kaksing Wairi Panjaw Palom da Laiba All S Home da ngasi Maikay Adom da Laiba Club Organization singi President amasung Secretary singi oiba apun ba mipam ama pangtokre. Mipam maduda sa hinipan surok laba pawba da sarkar gi tongan ba bibak sing da jila amada laipam tokpa bibak sing ngasi pawba thambida ba amadi hana lairamba bibak sing su yengsin ba wat padagi matau ningtina tawdana lairi hairi. Masigi su matakta hana lairamba bibak singi officer sing transfer tokraga sahi tara kun pham hangduna Labor Yauri. Settlement Bibaki Officer Sing Kaksing DC Office da Leram Laga Imphal Headquarter da Laiki Badigi Makal Kudingi Pataga Marilena Batabak Thorom Kaya Apan Bapiduna Lagri. Hiramasigi Matang da Steering Committee Ama Semduna Raja Sarkar da Waka Cherol Ama Pisinaba Mipam Aduna Warep Lauki.
Kanglei Peoples Against Narcotics and Psychotropic Substances Kanglei Panas na hairi ima laiba kanabagi damak mai pakna lantheng na si hairabadi aikoi punamak tingjang kaijang daba masa mau phaba nahasing sengkat pamatok tai Kanglei Panas ki secretary organization thokpa cherolamana aikoi punamak mayai ka ba chinjak tagi lapna laiduna phuruk ki khenaba thamdana inamdam convener si hainasu appeal tawri kum khudingi pangthokpagum kumsi sehi oinasu lining thok sanam hi thogol kalumna maruiba thokdang logduna lilong turel irongi akoibada leiriba club organization singa loinana yankhai matoi suba nongkhrang ihanbagi thoram ngasi lilong turen irong da pangthokre nat ki lining laisol ga loinana utra sanglen sana konungi angom ningtho angom poireiton utra sanglen gi custom secretary thokchom ibungol amadi LSTK gi luching purel ningthokjom ningthemjaw mangana thoram mapu oina saru yaki Manipuri Saita Parisat Imphal na kumja lising ani kulumdoigi oina khangalaba lairik amasung lairiki aibi singda pigadaba sel amasung chanagi medal phangadaba singi ming lauktokle manasing asi parisaki marfuni pansuba chahigi miphamgi nini chamban numita lantokani haina parisaki cherolamana hairi Akasbani Imphal gi pau tabiri Assam Muslim Marriage and Divorce Registration Act 1953 semdoknaba Assam gi mantri maldana warep lawre Social media thagropa warol amada Mukhyamantri Himanta Biswa Sarman hai matam kuinadagi channelaba Assam Muslim Marriage and Divorce Registration and Act semdoknaba Raijigi mantri mandolna singthanigai oiba warep ama lawre Mangnai ek asda luhonggadoriba nupa natraga nupi aduna luhongbagi sahin taranipan amasung kunmathoi sudrabasu marriage registration toba yahangadori Raijagi mantri mandal aduna tribal law taruk missing Rava Karbi Tiwa Diori amasung Dimasabu anoba education policy lisingani kungi matungina medium of instruction oibada ayaba pire Ngarang pangthokiba Assam gi Raijagi Mantri Mandal gi mipamna Manipuri lolbu associate language oina warep lorokpada Kendra gi mapan thorom amasung Shiksha Raija Mantri Dr. R.K. Ranjan Singna thagatpa phongdorokli warolabada mantri na hai Assam da khundariba Manipuri singi yenglaga Manipuri lolbu Assam gi official language obinaba sangsata pukatpada natana Mukhyamantri Himanta Biswa Sarma amasung Raijagi chief secretary da chithi iduna khangan ki balairabane Raijagi Mantri Mandal aduna Assam official language amendment bill lisingani kunmari ayaba pibaga loinana Raija adugi jila mari Kasar Karimganj Hailakandi amasung Hojaida Manipuri lolbu associate official language oina khanglagani bill asina Assam official language act 1950 gi mahut sinnaba prastab tawri Pradhanmantri Narendra Modi gi sama tara suba man ki baat puning gi wa hayeng ayuk pung tara mathoida Akasbani gi thong da sandokani masi hek loibaga Pradhanmantri gi warol adugi Manipuri wahantok sandoktuna tahangani masi numitumigi numidang pung nipan da su amuk hana sandokani hariba thorom sing asi LRS Akasbani Surachanpur da su numit asimakta sandokani dialogue londana mathangi numitta sandokani Arunachal Pradesh ki UPIA Golden Jubilee Stadium da Chatharibat Humudra Taret Suba National Football Championship for Santosh Trophy gi final round da ngasi sanikiba match amada Manipur na Maharashtra bu panjil ani amada thoiki Manipur gi panjil sing adu Rojen Mitei amasung Kabiras na sankibani Bangladesh ta leiba Bangladesh Manipuri Kang Federation na sinduna thasi gi kunmathoi chatharakiba ningtam Kang tournament ki ngasi sanikiba match da Mangalpur Nityananda Kangkuna Anubil Bhanumati Kangkut si timbu panjil tara Marida thoidana semi final changkre atopa match amada Anubil Bhanumati Kangkut A na Hamom Kul Mahadev Kangkut B bu panjil taratare mangada thoidana semi final changkre Bangladesh ki Dhaka da mathang thagi taretegi nipan phawa pangthokadaba the greatest so the Xtech Sports and Fitness Studio boxing coach Laisram Deep Singh saruk yaragani awang nongpok lamdam gi oina ahan boina cruiserweight category da Laisram Deep Singh qualify oirakpani Aroibada Maroiba Pau Raijagi Mantri Mandana Imphal iski porompata laiba Jenims da pulmonary medicine amasung critical care gi branch ama hangbada ayaba pikre Security Force ki apunba kangbu amana ngarang moredegi mioi ani yamlaba drug ka konana fare Loktak pata ningtham thagi matamda miramdegi pairapa usek sing mamang sahi singa yengnarubada kumsi sahi khangan hantare Assam gi Mantri Mandal gi mipamna Manipuri lolbu associate language oina warep lorokpada Kendra gi mapanthom Raija Mantri Dr. R.K. Ranjan Singna nungaiba phongdorokli amasung Pradhanmantri Narendra Modi gi sama tara suba pungning gi wa man ki baat hayeng Akasbani gi thongda sandoklagani Paulo Jare